ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯃꯥꯂꯪꯕ ꯀꯧꯕ ꯃꯃꯤꯠ ꯌꯥꯝꯅ ꯉꯥꯎꯕ ꯑꯎ ꯑꯎ ꯄꯥꯝꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯂꯪꯕꯗꯨ ꯈꯨꯜꯒꯤ ꯃꯇꯥꯎ ꯑꯅꯤꯒ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯂꯤ꯫ ꯁꯥꯃꯨꯅ, ꯃꯥꯂꯪꯕ, ꯑꯩꯈꯣꯏꯗꯤ ꯅꯪꯒ ꯆꯠꯃꯤꯟꯅꯕꯁꯦ ꯇꯟꯕꯨ ꯇꯜꯂꯦꯗ꯫ ꯍꯌꯦꯡ ꯃꯈꯩꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯎꯅꯕꯗꯣ ꯅꯥꯇꯣꯝꯇ ꯆꯠꯆꯧꯀꯣ꯫ ꯀꯩꯗꯧꯔꯦ ꯑꯃꯨꯛ? ꯅꯨꯄꯤ ꯀꯣꯏꯕ ꯐꯪꯗꯕꯗꯨꯗ ꯏꯇꯨꯒꯤ ꯃꯃꯥꯟꯅꯕꯤ ꯑꯊꯤꯕꯤ ꯅꯣꯏ ꯑꯅꯤꯒꯤ ꯅꯁꯛꯀ ꯆꯥꯟꯅꯗꯧꯕ ꯌꯥꯎꯔꯛꯑꯗꯤ ꯁꯦꯝꯕꯤꯒꯦꯅ ꯈꯜꯂꯒ ꯄꯨꯕꯤꯕꯤ ꯋꯥꯅꯤ꯫ ꯀꯦꯁꯣꯅ, ꯏꯁ ꯌꯥꯔꯦ ꯇꯥꯎ, ꯅꯪꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯀꯌꯥꯝ ꯐꯖꯗꯅ ꯀꯦꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯗꯨꯅ ꯃꯆꯤꯟꯕꯥꯟꯗꯣ ꯎꯇꯤꯟꯗ ꯏ ꯊꯣꯛ ꯃꯥꯜꯂꯒꯅꯤ ꯊꯣꯛꯂꯛꯇꯣꯏꯁꯦ꯫ ꯑꯗꯨꯛ ꯐꯖꯈ꯭ꯔꯕ ꯅꯨꯄꯤꯗꯨꯕꯨ ꯊꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯍꯥ? ꯑꯗꯨꯕꯨꯗꯤ ꯅꯣꯏꯅ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯤꯒꯤꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯕꯅꯤꯅꯦ꯫ ꯀꯦꯁꯣꯅ, ꯇꯨ ꯉꯥꯏꯔꯦ ꯅꯪꯒꯤ ꯅꯨꯄꯤꯁꯦ꯫ ꯑꯁ, ꯃꯃꯥꯟꯅꯕꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤꯁꯦ ꯑꯃꯨꯛ ꯄꯨꯊꯣꯔꯛꯏꯅꯦ꯫ ꯈꯤꯇꯪ ꯐꯖꯕ ꯃꯃꯥꯟꯅꯕꯤ ꯑꯝꯇ ꯇꯤꯟꯅꯖꯗ꯭ꯔꯥ ꯈꯪꯗꯦ ꯋꯥꯅꯤ꯫ ꯃꯃꯥꯟꯅꯕꯤ ꯐꯖꯕ ꯄꯨꯊꯣꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣ ꯇꯥꯎ? ꯑꯩꯅꯕꯨ ꯄꯥꯝꯅꯕꯅꯤ꯫ ꯑꯁꯦ ꯑꯊꯤꯕꯤ ꯄꯨꯊꯣꯔꯛꯏꯁꯤꯅ ꯐꯠꯇ꯭ꯔꯣ? ꯑꯊꯤꯕꯤꯁꯤꯒ ꯆꯠꯃꯤꯟꯅꯔꯗꯤ ꯃꯥꯁꯨ ꯈꯔ ꯐꯖꯊꯣꯛꯅ ꯎꯔꯦꯗꯅ꯫ ꯑꯍꯤꯡꯕꯤꯅ, ꯇꯥ ꯃꯥꯂꯪꯕ, ꯉꯥꯏꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯨꯏꯔꯦꯗ꯫ ꯑꯗꯣ ꯑꯍꯤꯡꯕꯤ, ꯅꯪꯕꯨ ꯅꯃꯥꯟꯅꯕꯤꯅꯤꯅ ꯃꯁꯛ ꯈꯔ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯄꯨꯊꯣꯔꯛꯄ ꯀꯩ ꯀꯥꯏꯒꯦ? ꯑꯁꯨꯛ ꯊꯤꯕꯁꯤꯕꯨ ꯎꯕꯗ ꯀꯤꯕꯁꯤꯕꯨ ꯄꯨꯔ ꯂꯥꯛꯏ ꯋꯥꯅꯤ꯫ ꯆꯠꯂꯣ, ꯂꯩꯇꯦ ꯐꯖꯕꯤ ꯏꯃꯥꯟꯅꯕꯤꯒ ꯑꯝꯇ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯈꯨꯜꯗꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯩꯌꯦꯅ꯫ ꯌꯥꯝ ꯐꯖꯔꯦ, ꯎꯇꯤꯟꯅ ꯀꯥꯕ ꯃꯥꯜꯂꯗꯅ꯫ ꯍꯣꯏ ꯆꯨꯝꯃꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦꯕ꯫ ꯑꯩꯅ ꯁꯨꯝ ꯅꯈꯣꯏ ꯈꯨꯜꯗ ꯂꯥꯛꯄꯗ ꯉꯁꯤ ꯐꯥꯎꯅꯦ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯂꯩꯁꯥꯕꯤ ꯑꯃꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯗꯨꯅꯤ, ꯑꯗꯣ ꯅꯪꯁꯨ ꯅꯃꯥꯟꯅꯕꯅꯤ ꯀꯥꯏꯅ ꯄꯨꯔꯛꯏꯁꯤꯡꯁꯦ ꯀꯣꯕꯤ ꯇꯤꯟ ꯃꯥꯟꯕ ꯉꯥꯛꯇ, ꯈꯤꯇ ꯐꯖꯕ ꯑꯝꯇꯁꯨ ꯇꯤꯟꯅꯗꯤꯌꯦ ꯅꯪꯁꯨ꯫ ꯃꯥꯂꯪꯕꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯁꯥꯃꯨꯅ, ꯑꯁ, ꯃꯥꯅ ꯀꯌꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯤ ꯆꯥꯔ ꯂꯩꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯊꯕꯛ ꯂꯩꯇꯕꯗꯧꯅ ꯃꯥ ꯉꯥꯏꯔꯤꯅꯦꯕ꯫ ꯑꯃꯨꯕꯤꯅ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯋꯥꯔꯤ ꯁꯥꯁꯤ ꯀꯩꯅꯣ, ꯃꯈꯣꯏꯅꯤ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ꯫ ꯁꯥꯃꯨꯅ, ꯆꯠꯂꯍꯦ, ꯅꯣꯛꯂꯛꯀꯅꯨ, ꯅꯌꯥꯗꯣ ꯆꯣꯡꯊꯣꯔꯛꯀꯦ ꯇꯧꯏ꯫ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯟꯕꯐꯥꯎ ꯀꯤꯅꯦ, ꯑꯗꯨꯒꯤ ꯂꯩꯊꯣꯛꯑꯒ ꯐꯝꯃꯤꯁꯤꯅꯤ꯫ ꯀꯔꯤ? ꯅꯈꯣꯏ ꯑꯅꯤꯅ ꯀꯌꯥꯝ ꯐꯖꯗꯅ? ꯅꯁꯛꯅꯤ ꯀꯥꯏꯅ ꯅꯃꯤꯠꯅꯦꯅ ꯌꯣꯡꯆꯥꯛ ꯃꯔꯨ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯤꯒꯁꯨ ꯅꯣꯛꯅꯔꯤꯕ꯫ ꯀꯦꯁꯣꯅ, ꯀꯩꯅꯣ ꯏꯆꯜ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯛꯅꯕ ꯅꯠꯇꯦ, ꯁꯨꯝ ꯏꯆꯝ ꯆꯝꯅ ꯀꯔꯦꯝꯅꯕꯅꯤ꯫ ꯏꯁ, ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯅꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯑꯃꯗ ꯅꯝꯗꯅꯅꯦ ꯐꯥꯔꯒ ꯂꯩꯁꯤꯅꯤꯀꯣ ꯉꯁꯤ꯫ ꯁꯥꯃꯨꯅ, ꯃꯗꯨ ꯑꯩꯉꯣꯟꯗꯗꯤ ꯇꯧꯕꯤꯅꯨ꯫ ꯏꯇꯥꯎ ꯀꯦꯁꯣꯁꯦ ꯅꯨꯄꯤ ꯑꯃꯇ ꯐꯪꯗꯗꯨꯅ ꯌꯥꯝ ꯋꯥꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯉꯣꯟꯗ ꯆꯦꯟꯒꯤꯒꯦ ꯆꯦꯜꯂꯣ꯫ ꯀꯩꯅꯣ ꯏꯇꯥꯎ ꯅꯪ ꯍꯥꯏꯗꯣ? ꯍꯥ, ꯀꯩꯅꯣꯕ? ꯑꯃꯨꯕꯤ, ꯏꯇꯥꯎ ꯁꯥꯃꯨꯗꯤ ꯃꯥꯗꯤꯅꯦ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯪꯁꯦ ꯃꯥꯅ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯅꯤ꯫ ꯁꯥꯃꯨꯅ, ꯀꯌꯥꯗ ꯑꯣꯏꯗꯕꯁꯤ ꯉꯥꯡꯉꯤ ꯌꯦꯡꯉꯨꯅꯦ꯫ ꯑꯃꯨꯕꯤꯅ, ꯌꯥꯔꯦ ꯈꯟꯅꯔꯅꯨ, ꯑꯩ ꯑꯗꯨꯝ ꯅꯈꯣꯏꯅꯤꯒꯤꯅꯦ ꯅꯇꯨꯡ ꯏꯟꯅꯔꯒꯦ꯫ ꯌꯨꯝ ꯌꯧꯔꯒ ꯀꯅꯥꯒꯤ ꯅꯨꯄꯤ ꯑꯣꯏꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ꯫ ꯀꯦꯁꯣꯅ, ꯏꯟꯗ ꯏꯟꯅꯔꯣ, ꯇꯨꯔꯦꯟꯗ ꯅꯞꯁꯤꯜꯂ ꯍꯥꯠꯇꯣꯛꯀꯦ, ꯅꯝꯁꯤꯟꯒꯦꯕ ꯇꯨꯔꯦꯟꯗ, ꯑꯗꯨ ꯍꯥꯠꯀꯦꯕ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯥꯂꯪꯕ ꯁꯅꯥꯇꯣꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯎꯅꯕ ꯂꯥꯛꯂꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ, ꯅꯣꯡꯃꯇꯁꯨ ꯉꯟꯅ ꯂꯥꯛꯎꯕ, ꯑꯩꯅ ꯍꯥꯟꯅ ꯑꯗꯨꯝ ꯉꯥꯏꯅꯤ, ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦꯕ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯟꯕꯁꯤꯕꯨ꯫ ꯂꯤꯡꯖꯦꯜꯅ, ꯏꯆꯦ, ꯅꯪꯅ ꯎꯅꯗꯧ ꯅꯨꯄꯥꯁꯦ ꯀꯔꯝꯕꯒꯅꯣ? ꯑꯩꯅ ꯈꯪꯕ ꯅꯨꯄꯥꯔꯣ? ꯆꯠꯂꯣꯍꯦ, ꯀꯩ ꯋꯥꯍꯪꯁꯨ ꯍꯪꯅꯣ, ꯀꯔꯝꯕꯅꯣꯅꯦ, ꯑꯩꯕꯨ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯕꯒꯤ ꯃꯑꯣꯡꯗ꯫ ꯀꯣꯏꯔꯤꯗꯨꯗꯤ ꯇꯥ ꯈꯝꯕ ꯀꯧꯕ ꯑꯃꯁꯨ, ꯊꯣꯏꯕ ꯀꯧꯕ ꯑꯃꯁꯨ, ꯊꯝꯕꯧ ꯀꯧꯕ ꯑꯃꯁꯨ, ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ꯫ ꯍꯣ, ꯑꯗꯨꯗꯤꯅꯦ ꯑꯃ ꯀꯥꯏꯅꯈ꯭ꯔꯒ ꯑꯃ ꯀꯣꯏꯕ, ꯑꯃꯃꯨꯛ ꯀꯥꯏꯅꯈ꯭ꯔꯒ ꯑꯃ ꯀꯣꯏꯕ, ꯑꯗꯨꯒꯤ ꯃꯁꯤꯡ ꯌꯥꯝꯕꯒꯤ ꯋꯥꯅꯤ꯫ ꯏꯃꯥꯅꯁꯨ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯕꯒꯤ ꯉꯥꯡꯉꯤꯗꯨꯕꯨ ꯑꯩ ꯑꯗꯨꯝ ꯇꯥꯏꯀꯣ꯫ ꯁꯤꯁꯦ ꯂꯝꯕꯤꯅꯤ, ꯌꯨꯝ ꯅꯠꯇꯦ ꯈꯪꯉꯕ? ꯇꯨꯃꯤꯟꯅ ꯉꯛꯇ ꯂꯩꯌꯨ, ꯃꯤꯅ ꯇꯥꯔꯛꯏꯁꯦ ꯀꯩꯅꯤꯅ ꯈꯟꯗꯧꯔꯤꯒꯦ? ꯃꯥꯂꯪꯕꯅ, ꯁꯅꯥꯇꯣꯝꯕꯤ, ꯅꯆꯤꯟ ꯅꯅꯥꯎ ꯉꯥꯡꯅꯕꯗ ꯑꯩꯅ ꯀꯧꯕꯒ ꯑꯝꯇ ꯇꯥꯗ꯭ꯔꯤ ꯅꯣꯏꯗꯤ? ꯍꯩꯃꯥ, ꯈꯪꯉꯤꯍꯦ,
ꯃꯂꯪꯕ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯨꯏꯗ꯭ꯔꯤꯗ ꯅꯈꯣꯏꯅꯤꯅ ꯈꯠꯅꯕ ꯍꯧꯔꯛꯄꯗꯒꯤ ꯑꯗꯣ ꯑꯩ ꯇꯥꯕꯨꯗꯤ ꯇꯥꯍꯧꯗꯦꯀꯣ ꯑꯗꯣ ꯅꯪꯗꯤ ꯃꯥꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯦꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯅꯪꯒ ꯅꯁꯛ ꯃꯥꯟꯅꯔꯤꯁꯤꯗꯤ ꯑꯗꯨꯅ ꯈꯪꯉꯤꯅꯤ ꯑꯗꯣ ꯁꯅꯥꯇꯣꯝꯕꯤ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤꯁꯤꯗꯤ ꯃꯁꯛꯀꯁꯦ ꯎꯀꯥꯞ ꯐꯖꯩꯀꯣ ꯐꯖꯕꯅꯤ ꯃꯆꯤ ꯑꯩ ꯂꯧꯗꯅ ꯅꯪꯅ ꯈꯌꯥꯠ ꯁꯥꯡꯕꯗꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯕ ꯃꯥꯜꯂꯦ ꯅꯪꯅ ꯅꯣꯛꯄꯗꯤ ꯅꯥꯔꯨꯝꯗꯅꯦ ꯆꯤꯟꯕꯥꯜꯗ ꯁꯪꯉꯤꯕ ꯑꯉꯥꯡꯕꯗꯣ ꯄꯛꯍꯧꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯅꯪꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯅꯅꯥꯎꯅꯨꯄꯤꯁꯦ ꯍꯥꯟꯅ ꯊꯦꯡꯅꯖꯔꯝꯕꯗꯤ ꯈꯪꯒꯗꯧꯅꯤ ꯂꯤꯡꯖꯦꯜꯅ ꯑꯩꯈꯣꯏ ꯆꯦꯒꯤ ꯅꯨꯄꯥꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯈꯔ ꯂꯩꯔꯒ ꯑꯃꯃꯨꯛ ꯁꯦꯡꯈ꯭ꯔꯅꯤ ꯈꯪꯉꯦꯕ ꯑꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯁꯅꯥꯇꯣꯝꯕꯤꯅ ꯀꯔꯤ ꯅꯪ ꯍꯧꯖꯤꯛꯀꯤꯗꯨ ꯀꯩ ꯍꯥꯏꯕꯅꯣ ꯍꯥ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯑꯩ ꯀꯣꯏꯅ ꯏꯅꯥꯎꯅꯨꯄꯤꯁꯦ ꯃꯥꯁꯦ ꯍꯥꯟꯅ ꯊꯦꯡꯅꯖꯔꯝꯃꯗꯤ ꯀꯥꯏꯅ ꯑꯩ ꯁꯤꯁꯨꯅꯤꯅꯦ ꯅꯩꯁꯦ ꯍꯦꯛꯇ ꯅꯥꯟꯊꯣꯛꯈꯤꯕ ꯀꯔꯤꯅꯣ ꯁꯅꯥꯇꯣꯝꯕꯤ ꯁꯥꯎꯅꯨꯕ ꯁꯦ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤꯗꯤ ꯑꯩꯒꯤꯁꯨ ꯏꯅꯥꯎꯅꯨꯄꯤꯅꯤꯅ ꯈꯜꯂꯤꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯉꯥꯏꯍꯥꯛ ꯁꯨꯝ ꯅꯣꯛꯁꯤꯗ ꯐꯥꯒꯤ ꯇꯧꯕꯩ ꯋꯥꯅꯤ ꯌꯥꯔꯦ ꯈꯪꯉꯦ ꯅꯪꯁꯦ ꯑꯩꯅ ꯅꯪꯕꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯣꯏꯕꯤꯔꯕꯒꯤ ꯋꯥꯅꯤ ꯑꯁ ꯅꯪꯁꯤꯗꯤ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯂꯪꯅꯕ ꯑꯝꯇ ꯌꯥꯗꯦꯀꯣ ꯑꯩ ꯑꯣꯏꯅ ꯁꯥꯎꯔꯛꯀꯅꯤ ꯁꯥꯎꯔꯣꯅꯦ ꯁꯥꯎꯔꯣꯕ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯅꯪꯅꯁꯨ ꯂꯥꯟꯕ ꯅꯪꯅꯁꯨ ꯑꯃꯨꯛ ꯁꯥꯎꯕꯤꯗꯣꯔꯤꯕ ꯁꯥꯎꯔꯣꯏꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯪꯁꯨ ꯁꯥꯎꯒꯅꯨ ꯅꯁꯛꯇꯣ ꯌꯥꯝ ꯊꯤꯌꯦ ꯁꯥꯡꯈ꯭ꯔꯕ ꯈꯌꯥꯠꯇꯨꯅ ꯁꯥꯎꯔꯤꯕꯅꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯣꯔꯛꯄꯗ ꯃꯌꯥꯡꯀꯪ ꯍꯨꯏ ꯌꯥꯝ ꯃꯥꯜꯂꯦꯕ ꯂꯤꯡꯖꯦꯜꯅ ꯑꯩꯈꯣꯏ ꯆꯦꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯒꯤ ꯃꯥꯜꯂꯤ ꯁꯅꯥꯇꯣꯝꯕꯤꯅ ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯦꯍꯦ ꯁꯒꯣꯜ ꯂꯨꯈ꯭ꯔꯥꯕ ꯍꯦꯛ ꯃꯥꯜꯂꯦ ꯑꯗꯨꯒ ꯅꯃꯥꯏꯅꯤꯅ ꯆꯩꯔꯨꯛ ꯃꯌꯥꯝꯗꯨꯒ ꯃꯁꯛꯇꯨꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯃꯪꯗ ꯎꯔꯗꯤ ꯈꯪꯗꯅ ꯁꯤꯔꯅꯤꯅꯦ ꯑꯩ ꯂꯤꯡꯖꯦꯜꯅ ꯑꯩꯒꯤꯁꯦ ꯑꯩꯈꯣꯏ ꯏꯆꯦꯒ ꯃꯥꯒꯤ ꯅꯨꯄꯥꯁꯤꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕ ꯉꯥꯏꯕ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯃꯈꯣꯏꯅꯤ ꯈꯠꯅꯕ ꯌꯦꯡꯕ ꯂꯥꯛꯄ ꯇꯥꯔꯦ ꯃꯥꯂꯪꯕꯅ ꯑꯗꯣ ꯁꯅꯥꯇꯣꯝꯕꯤ ꯅꯪꯕꯨ ꯉꯁꯤꯗꯤ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ ꯅꯠꯇꯦ ꯏꯔꯣꯝ ꯃꯣꯔꯣꯛ ꯆꯥꯕꯒ ꯆꯥꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯇꯥꯅꯤꯡꯗꯦꯗ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯉꯥꯏꯈꯣꯕ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯁꯥꯎꯕꯗꯣ ꯄꯛꯆꯗꯦꯕ ꯁꯥꯎꯅꯨꯁꯦ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯩꯈ꯭ꯔꯄꯣꯠꯅꯤ ꯃꯤ ꯊꯦꯝꯕꯗꯤ ꯈꯔ ꯀꯨꯏꯅ ꯁꯥꯎꯒꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯉꯝꯗꯕ ꯑꯗꯨ ꯁꯅꯥꯇꯣꯝꯕꯤ ꯅꯪ ꯁꯦꯜꯒ ꯌꯥꯎꯔꯛꯄ꯭ꯔꯣ ꯑꯩꯒꯤꯗ ꯄꯨꯍꯧꯒꯦꯕ ꯃꯊꯪ ꯎꯅꯕꯗ ꯁꯣꯏꯗꯅ ꯁꯤꯡꯕꯤꯒꯦ ꯑꯩꯅ ꯊꯕꯛ ꯆꯠꯄꯗꯣ ꯁꯦꯜ ꯐꯪꯗꯕ ꯈꯔ ꯀꯨꯏꯔꯦꯕ ꯐꯪꯒꯗꯧꯕ ꯃꯇꯝꯁꯨ ꯈꯔ ꯋꯥꯠꯄ ꯑꯗꯨꯅ ꯇꯧꯕꯅꯤ ꯇꯥ ꯃꯂꯪꯕ ꯁꯦꯜꯗꯤ ꯐꯅ ꯌꯥꯝꯃꯦꯀꯣ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔꯤꯕꯁꯦ ꯁꯤꯡꯉꯤꯗꯤ ꯍꯥꯏꯔꯒ ꯁꯨꯡꯁꯤꯡꯗꯤ ꯁꯅꯥꯇꯣꯝꯕꯤ ꯑꯗꯨꯒꯤꯕꯨ ꯅꯪꯅ ꯋꯥ ꯑꯣꯏꯅ ꯉꯥꯡꯉꯤ ꯃꯇꯝ ꯈꯤꯇ ꯉꯥꯏꯔꯦ ꯅꯪ ꯑꯩ ꯑꯃꯠꯇ ꯑꯣꯏꯒꯗꯕ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯑꯔꯩꯕ ꯁꯦꯜ ꯃꯈꯩ ꯅꯪꯉꯣꯟꯗ ꯂꯣꯏ ꯁꯤꯟꯅꯗꯣꯏꯁꯤꯗꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯤꯗꯅ ꯑꯁꯨꯝꯅ ꯃꯥꯂꯪꯕꯅ ꯊꯦꯝꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯗꯨꯅ ꯃꯥꯂꯪꯕ ꯂꯥꯛꯏ ꯃꯥꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯁꯥꯕꯤ ꯈꯔ ꯅꯣꯛ ꯅꯣꯛꯇꯅ ꯆꯠꯂꯤꯕꯗꯨ ꯑꯃꯨꯛ ꯎꯔꯨꯔꯤ ꯂꯩꯁꯥꯕꯤꯁꯥ ꯅꯈꯣꯏꯗꯤ ꯅꯁꯛ ꯂꯣꯏ ꯐꯖꯩꯅ ꯂꯩꯁꯥꯕꯤ ꯑꯃꯅ ꯁꯤꯕꯨ ꯍꯧꯖꯤꯛꯇ ꯏꯆꯦ ꯁꯅꯥꯇꯣꯝꯕꯤꯒ ꯎꯅꯍꯧꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯌꯥꯝ ꯉꯝꯗ꯭ꯔꯣ ꯑꯃ ꯎꯅꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯇ ꯉꯥꯏꯔꯤ ꯑꯩꯈꯣꯏꯗꯒ ꯂꯛꯅꯔꯛꯇꯅ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯩ ꯇꯧꯒꯦꯀꯣ ꯃꯥꯅꯦ ꯀꯩ ꯍꯥꯏꯕꯤꯒꯗꯕꯅꯣ ꯇꯥꯗ ꯅꯣꯏꯗꯤ ꯅꯁꯛ ꯂꯣꯏ ꯐꯖꯩ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯅꯈꯣꯏꯕꯨ ꯀꯩꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯍꯥꯏꯌꯣ ꯍꯥꯏꯔꯗꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯝꯕ ꯇꯥꯕ ꯏꯁ ꯑꯊꯤꯕꯤ ꯅꯣꯏꯒꯤ ꯃꯤꯡꯕꯨ ꯈꯪꯗ꯭ꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯕꯦꯝꯃ ꯑꯩ ꯐꯥꯎꯗ ꯁꯅꯥꯇꯣꯝꯕꯤꯗꯒꯤ ꯁꯦꯜ ꯅꯤꯔꯛꯏꯁꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯤꯡꯖꯨ ꯂꯩꯔꯝꯃꯨ ꯀꯥꯏꯅꯒ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯅꯨꯄꯤꯗ ꯁꯣꯞꯄ ꯅꯨꯄꯥ ꯑꯣꯏꯔꯝꯅꯤ ꯍꯧꯖꯤꯛꯇ ꯏꯆꯦ ꯁꯅꯥꯇꯣꯝꯕꯤꯒ ꯎꯅꯍꯧꯕꯗꯣ ꯑꯩꯈꯣই ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯑꯗꯣ ꯅꯆꯦ ꯁꯅꯥꯇꯣꯝꯕꯤꯗꯒꯤꯗꯤ ꯅꯈꯣꯏꯅ ꯍꯦꯜꯂꯤꯀꯣ ꯐꯖꯕ ꯏꯁ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯍꯧꯖꯤꯛꯇ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯌꯨ ꯍꯥꯏꯕꯗꯅ ꯑꯩꯈꯣꯏꯁꯦ ꯊꯤꯌꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯃꯨꯛ ꯐꯖꯩ ꯍꯩꯁꯨ ꯍꯩꯈ꯭ꯔꯦꯗ ꯅꯨꯄꯥ ꯅꯈꯣꯏꯒꯤ ꯅꯇꯥꯠꯁꯦ ꯄꯤꯁꯛꯅ ꯀꯗꯥꯏ ꯌꯧꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯅꯤ ꯍꯥꯏꯕꯁꯦ ꯁꯨꯛꯈꯪ ꯈꯪꯕ ꯅꯠꯇꯦꯕ ꯆꯥꯎꯊꯣꯏꯅ ꯑꯗꯨꯝ ꯂꯩꯇ꯭ꯔꯦ ꯈꯪꯂꯕ ꯃꯤꯗꯨꯗ ꯂꯩꯇꯦ ꯁꯨꯝ ꯉꯥꯡꯂꯒ ꯂꯩꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯇꯟꯗ꯭ꯔꯣ ꯃꯥ ꯂꯩꯔꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯣ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡꯒ ꯑꯃꯠꯇ ꯂꯩꯇꯦꯌꯦ ꯁꯤꯡꯁꯦ ꯈꯥꯏꯍꯟꯒꯦ ꯌꯨꯝꯁꯤꯗ ꯃꯥ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ ꯑꯁꯨꯛ ꯁꯨꯅꯤꯡꯗꯕ ꯃꯆꯥꯁꯤꯕꯣ ꯊꯝꯃꯨ ꯑꯩ ꯈꯥꯏꯒꯦ ꯃꯗꯨꯒꯤ ꯅꯈꯣꯏ ꯅꯃꯥ ꯅꯆꯥ ꯈꯠꯅꯗꯧꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯑꯩ ꯇꯥꯖꯅꯤꯡꯈꯤꯗ꯭ꯔꯦ ꯍꯣ ꯇꯧꯕꯤꯔꯨꯔꯅꯣ
ꯑꯩ ꯑꯃꯨꯛꯅꯦ ꯋꯥꯅꯕ ꯁꯤꯟꯕꯤꯔꯛꯑꯅꯨ ꯍꯧꯖꯤꯛꯁꯤꯡꯁꯦ ꯈꯥꯏꯔꯨꯔꯒ ꯑꯍꯤꯡ ꯇꯨꯝꯗꯗꯅ ꯑꯩꯕꯨ ꯅꯈꯣꯡ ꯑꯃꯨꯛ ꯅꯝꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯀꯣꯛ ꯈꯥꯏꯔꯗꯨꯅ ꯁꯨꯝꯒꯥꯡꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯏꯆꯥꯅꯨꯄꯥ ꯄꯥꯈꯪ ꯃꯥ ꯑꯃ ꯂꯩꯔꯤꯕꯁꯤꯕꯨ ꯍꯅꯨꯕꯤ ꯑꯩꯅ ꯁꯤꯡꯈꯥꯏꯅꯅꯕꯔꯣ ꯉꯥꯡꯒꯅꯨꯕ ꯃꯃꯥ ꯅꯪꯁꯦ ꯉꯥꯡꯁꯨ ꯉꯥꯡꯈ꯭ꯔꯦꯗꯀꯣ ꯅꯪꯅ ꯃꯄꯥ ꯑꯃꯅꯦꯅ ꯅꯆꯥꯗ ꯉꯥꯡꯒꯗꯕ ꯅꯠꯇ꯭ꯔꯣ ꯅꯆꯥ ꯂꯝ ꯍꯦꯜꯂꯤꯕꯁꯦ ꯉꯥꯡꯗꯕꯒꯤꯅꯤ ꯉꯥꯡꯗꯕꯒꯤ ꯈꯔꯁꯨ ꯉꯥꯡꯗꯅ ꯆꯩꯗꯅ ꯇꯧꯔꯗꯤ ꯐꯒꯗꯕ ꯃꯃꯥ ꯅꯪꯅ ꯉꯥꯡꯂꯤꯁꯤ ꯃꯉꯥꯏꯅꯤ ꯑꯩꯅ ꯀꯔꯤꯃꯨꯛ ꯉꯥꯡꯂꯨꯗꯣꯔꯤꯕꯅꯣ ꯑꯉꯥꯡꯗꯨ ꯅꯪꯅ ꯎꯔꯤꯕ ꯃꯈꯩ ꯑꯗꯨꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯉꯥꯡꯂꯤꯕꯗꯨꯗꯤ ꯃꯁꯤꯡ ꯐꯠꯇꯕ ꯏꯆꯥꯒ ꯑꯣꯏꯔꯝꯃꯒ ꯅꯪ ꯄꯨꯟꯁꯤꯟꯗꯅꯕꯨ ꯐꯨꯕꯤꯔꯝꯅꯤꯅꯦ ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯃꯑꯣꯡ ꯀꯥꯏꯗ ꯍꯥꯏꯕꯤꯔꯛꯀꯅꯨ ꯃꯊꯧ ꯃꯁꯛ ꯈꯪꯗꯕꯒꯤꯅꯦ ꯑꯩꯅ ꯉꯥꯡꯂꯤꯗꯣ ꯀꯔꯤꯒꯤ ꯃꯁꯤꯡ ꯑꯩꯉꯣꯟꯗꯒ ꯃꯁꯤꯡ ꯇꯧꯔꯗꯤꯅꯦ ꯃꯁꯤꯡꯒ ꯂꯣꯏꯅꯅꯦ ꯈꯣꯡꯕꯥꯟ ꯌꯧꯗꯣꯔꯤꯕ ꯑꯩꯗꯤ ꯈꯣꯡꯕꯥꯟ ꯑꯗꯣ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯨ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯔꯛꯄ꯭ꯔꯅꯦ ꯉꯥꯡꯂꯤꯕ ꯍꯥꯏꯕꯗꯨꯗꯤ ꯂꯧꯗꯦ ꯁꯨꯛꯂꯧ ꯂꯧꯗꯤꯌꯦ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯋꯥꯁꯦ ꯃꯅꯥꯗ ꯐꯥꯎꯕ ꯍꯥꯞꯄ ꯅꯠꯇꯦ ꯑꯗꯨꯅꯤ ꯈꯔꯁꯨ ꯉꯥꯡꯗꯅ ꯑꯃꯨꯛ ꯌꯦꯡꯉꯨ ꯊꯦꯝꯂꯒ ꯌꯥꯔꯕ꯭ꯔꯁꯨ ꯑꯃꯨꯛ ꯌꯦꯡꯉꯨ ꯀꯩꯅꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯎ ꯈꯨꯗꯤꯡꯒꯤꯕꯨ ꯁꯨꯝ ꯉꯥꯡꯕꯁꯤꯕꯨ ꯃꯁꯥꯅ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯅꯤꯡꯗꯕ ꯇꯥꯕꯅꯤꯅꯦ ꯃꯥꯂꯪꯕꯅ ꯕꯥꯕꯥ ꯑꯩꯈꯣꯏ ꯏꯃꯥ ꯐꯨꯔꯝꯃꯤꯔꯣ ꯍꯩ ꯃꯍꯥꯄꯥꯄꯤꯒꯤ ꯃꯆꯥ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ ꯍꯥ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯅꯤ ꯈꯪꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯦ ꯀꯩꯅꯣ ꯏꯃꯥ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏꯁꯤꯅ ꯑꯣꯟꯁꯤꯟꯕ ꯑꯣꯟꯁꯤꯟꯗꯕ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯤꯗ ꯉꯁꯥꯏ ꯅꯣꯡꯉꯥꯟꯕꯗꯒꯤ ꯌꯨꯝꯗ ꯂꯩꯅꯤ ꯍꯥꯏꯕ ꯈꯪꯗ ꯃꯈꯩ ꯏꯃꯥ ꯑꯩꯅ ꯆꯠꯂꯤꯁꯦ ꯊꯕꯛ ꯆꯠꯂꯤꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯤ ꯉꯥꯡꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯍꯥ ꯌꯨꯝꯁꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯃꯠꯇꯁꯨ ꯌꯥꯎꯅꯤꯡꯗꯦ ꯅꯄꯥꯁꯤꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯂꯩꯔꯦ ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯗꯤ ꯁꯤꯗꯧꯔꯦ ꯆꯠꯂꯤꯕꯗꯨꯅ ꯁꯦꯟ ꯇꯥꯟꯕ ꯆꯠꯂꯕꯗꯤ ꯈꯔꯁꯨꯅꯦ ꯅꯨꯡꯁꯤꯗꯧꯕ ꯅꯁꯛꯇꯣ ꯏꯃꯥ ꯅꯄꯥꯡꯒꯜ ꯑꯗꯨ ꯐꯔꯤꯗꯨꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯇꯧꯕꯗ ꯌꯥꯝ ꯁꯥꯎꯔꯗꯤ ꯂꯣꯏꯔꯦ ꯑꯦ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯍꯩ ꯅꯪꯀꯣ ꯅꯪ ꯑꯩꯁꯤ ꯆꯥꯎꯔꯦ ꯏꯃꯥ ꯏꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒꯗꯤ ꯈꯟꯗꯦꯅꯦ ꯍꯥ ꯅꯪ ꯑꯗꯨꯒ ꯏꯁ ꯅꯨꯄꯤꯒꯗꯤ ꯀꯣꯏꯗꯅ ꯇꯧꯏꯅꯦ ꯏꯃꯥ ꯅꯨꯄꯤꯗꯤ ꯀꯣꯏꯗꯕ ꯌꯥꯗꯦ ꯑꯗꯨꯅꯅꯦ ꯀꯣꯏꯔꯤꯁꯦ ꯑꯩꯅ ꯍꯌꯦꯡ ꯏꯃꯥ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯩ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯅꯣ ꯆꯥꯎꯊꯣꯏꯅ ꯆꯨꯝꯃꯤꯅꯦ ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯃꯃꯥ ꯆꯨꯝꯅꯤ ꯃꯈꯣꯏ ꯃꯄꯥꯗꯤꯅꯦ ꯆꯨꯝꯅꯤꯌꯦ ꯍꯥꯏꯌꯦ ꯁꯨꯅꯤꯡꯗꯕ ꯅꯪ ꯅꯇꯨꯒ ꯊꯤꯔꯛꯑꯣ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯁꯨꯅꯤꯡꯗꯕ ꯅꯪꯅ ꯅꯇꯨꯒꯁꯨ ꯊꯤꯅꯤꯡꯂꯤꯕ ꯍꯥ ꯅꯇꯨꯗꯨ ꯊꯤꯔꯒ ꯀꯔꯤ ꯄꯤꯖꯗꯨꯅ ꯊꯥꯛꯀꯦ ꯍꯥꯏꯔꯤꯕꯅꯣ ꯑꯗꯨꯗꯤ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯁꯤꯕꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯒ ꯑꯗꯨꯝ ꯂꯩꯒꯗꯧꯅꯤ ꯑꯩꯗꯤ ꯍꯌꯦꯡ ꯏꯇꯣꯝꯇ ꯂꯩꯍꯧꯕ ꯉꯝꯃꯣꯏꯕ ꯀꯤ ꯁꯛꯇꯥ ꯊꯤꯁꯤꯗꯤ ꯆꯠꯂꯣ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯤꯡꯒ ꯑꯃꯠꯇ ꯂꯩꯇꯦ ꯆꯠꯂꯣ ꯁꯤꯡꯒꯁꯤ ꯈꯥꯏꯔꯨꯁꯤ ꯆꯠꯂꯣ ꯉꯝꯃꯔꯣꯏꯃ ꯑꯩ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯌꯥꯝ ꯋꯥꯔꯤꯕ ꯖꯥꯠꯅꯤ ꯁꯤꯗ ꯐꯥꯎꯕ ꯇꯧꯅꯤꯡꯗꯦꯕ ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯁꯤꯡ ꯍꯦꯛ ꯈꯥꯏꯗ꯭ꯔꯕ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯣꯏꯗꯕꯅꯤ ꯌꯦꯡꯉꯨꯅ ꯌꯦꯡꯉꯨꯕ ꯑꯩꯅ ꯇꯧꯕ ꯀꯨꯝꯍꯩꯅ ꯐꯔꯦꯃ ꯏꯇꯥꯎ ꯊꯣꯡꯕ ꯍꯣꯏꯗ ꯉꯥꯅꯨ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯆꯥꯁꯦ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯣꯏꯅ ꯑꯩ ꯉꯁꯤꯗꯤ ꯆꯠꯂꯨꯔꯅꯤ ꯅꯪꯅꯦ ꯉꯁꯤ ꯍꯦꯛ ꯉꯥꯅꯨ ꯆꯥꯕ ꯆꯠꯂꯕ ꯅꯪ ꯍꯣꯔꯦꯟ ꯉꯥꯅꯨ ꯆꯥꯕꯗꯅꯦ ꯃꯔꯨ ꯄꯜꯂꯨꯍꯦ ꯅꯪ ꯃꯔꯨ ꯄꯜꯂꯨ ꯍꯥꯏꯔꯤꯁꯤꯅꯤ ꯑꯦ ꯀꯩꯅꯣ ꯏꯃꯥ ꯅꯪꯒꯤ ꯋꯥꯉꯥꯡꯗꯨꯗꯤ ꯆꯥꯅꯤꯡꯅ ꯆꯥꯕ ꯐꯪꯗꯕꯗꯨꯗ ꯑꯩꯁꯨ ꯄꯤꯖꯅꯤꯡꯗꯕ ꯃꯥꯜꯂꯤꯗ ꯏꯃꯥꯒꯤꯁꯦ ꯆꯠꯂꯣ ꯉꯥꯡꯗꯅꯅꯦ ꯅꯪ ꯂꯩꯔꯅꯨ ꯁꯤꯡꯁꯦ ꯑꯃꯨꯛꯇ ꯈꯥꯏꯔꯝꯃꯣꯕ ꯆꯠꯂꯣ ꯑꯩ ꯈꯪꯗꯦ ꯑꯩ ꯉꯥꯛꯇ ꯇꯨꯝꯃꯨꯈꯤꯒꯦ ꯑꯃꯨꯛ ꯍꯧꯗꯣꯔꯛꯀꯅꯨꯀꯣ ꯏꯃꯥ ꯍꯧꯗꯣꯔꯛꯀꯅꯨ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯑꯉꯥꯡꯗꯨꯕ ꯁꯤꯕꯣ ꯑꯩꯅꯦ ꯑꯩꯗꯤ ꯄꯦꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯄꯦꯜꯂꯦ ꯃꯃꯥ ꯑꯩꯅ ꯉꯁꯥꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯣꯏꯔꯣꯏ ꯅꯪ ꯑꯗꯨꯝ ꯇꯧꯋꯣꯗꯅ ꯍꯣ ꯃꯈꯣꯏ ꯃꯄꯥꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯉꯥꯡꯂꯛꯀꯅꯣꯕꯇ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯌꯤꯡꯕꯤꯒꯤ ꯈꯨꯜꯗꯒꯤ ꯑꯍꯨꯝꯁꯨꯕꯤ ꯑꯣꯏꯅ ꯃꯥꯂꯪꯕ ꯊꯕꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯈꯪꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯤ ꯇꯥ ꯃꯥꯂꯪꯕ ꯅꯪꯁꯦ ꯅꯕꯨꯛ ꯌꯥꯝ ꯐꯩꯉꯣ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏꯅꯁꯨ ꯌꯥꯕꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝꯅꯤ ꯁꯨꯃꯥꯏꯅ ꯅꯪꯅ ꯍꯥꯏꯔꯤꯕꯈꯩ ꯌꯥꯗꯣꯏꯁꯦ ꯈꯪꯅꯕ꯭ꯔꯣ ꯏꯕꯦꯝꯃ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯥꯒꯤꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯑꯌꯤꯡꯕꯤ ꯑꯦ ꯀꯩꯕꯧꯁꯤꯒꯤꯗꯣ ꯑꯌꯤꯡꯕꯤꯕ ꯀꯅꯥꯅꯣ ꯑꯌꯤꯡꯕꯤꯗꯤ ꯍꯥ ꯀꯅꯥꯅꯣꯕ ꯀꯔꯤꯅꯣ ꯑꯩ ꯁꯤꯅ ꯍꯦꯛꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯅꯤꯕ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯌꯦꯡꯕꯗ ꯏꯪ ꯂꯥꯎꯕ ꯅꯤꯡꯊꯝꯊꯥꯒꯤ ꯊꯥꯁꯤ ꯑꯍꯤꯡ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯑꯗꯨꯗ ꯑꯍꯤꯡꯕꯤ ꯍꯥꯏꯕꯅꯤꯗ ꯅꯆꯤꯟ ꯊꯤꯅꯨ ꯅꯪ ꯑꯍꯤꯡꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯀꯣꯏꯕ꯭ꯔꯥ ꯅꯪ ꯀꯣꯏꯕ꯭ꯔꯕ ꯊꯕꯥ ꯅꯪꯉꯣꯟꯗ ꯉꯥꯎꯗ ꯂꯩꯔꯕ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯑꯍꯤꯡꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯀꯣꯏꯗꯣꯏꯅꯣ ꯅꯪ ꯁꯤꯗꯤꯕ
ꯍꯦꯛ ꯀꯣꯏꯔꯝꯃꯕ ꯑꯩꯗꯤꯅꯦ ꯅꯨꯃꯤꯠꯇꯨ ꯀꯣꯊꯣꯛꯑꯒꯅꯦ ꯌꯦꯟ ꯄꯤꯖꯊꯣꯛꯀꯗꯕꯅꯤ ꯈꯪꯉꯨꯅ ꯇꯣꯝꯕꯤꯅ ꯏꯇꯥ ꯑꯥꯗ ꯅꯨꯄꯤ ꯎꯅꯔꯤꯕ ꯅꯨꯄꯥꯁꯦ ꯏꯆꯦ ꯑꯌꯤꯡꯕꯤꯒ ꯍꯦꯛ ꯍꯦꯛ ꯎꯅꯕ ꯂꯥꯛꯄ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯗꯁꯦ ꯃꯥꯟꯕꯤꯅ ꯑꯧ ꯃꯥꯅꯤ ꯑꯌꯥ ꯃꯥꯗꯤ ꯑꯁꯤꯒꯤ ꯊꯕ ꯍꯥꯏꯕꯤ ꯑꯉꯥꯡꯁꯤꯒ ꯑꯁꯤꯒꯁꯨ ꯀꯣꯏꯅꯩ ꯃꯥꯜꯂꯤ ꯏꯆꯦ ꯑꯌꯤꯡꯕꯤꯗ ꯍꯥꯏꯗꯣꯛꯁꯤ ꯍꯥꯏꯗꯣꯛꯁꯤ ꯁꯤꯒꯤ ꯄꯥꯎꯁꯦ ꯄꯨꯔꯛꯄꯒꯤ ꯁꯤꯡꯖꯨ ꯀꯨꯝꯄꯥ ꯑꯃ ꯂꯩꯍꯟꯁꯤ ꯂꯩꯔꯅꯤ ꯁꯣꯏꯗ꯭ꯔꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯄꯅꯤꯅ ꯁꯤꯡꯖꯨ ꯄꯤꯖꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅꯤ ꯈꯣꯟꯊꯤ ꯄꯤꯖꯕ꯭ꯔꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯈꯣꯟꯊꯤꯒ ꯄꯤꯖꯔꯁꯅꯨ ꯈꯠꯅꯔꯝꯁꯤ ꯃꯥꯒꯤ ꯋꯥꯔꯤꯁꯨ ꯍꯥꯏꯕꯤꯔꯒ ꯈꯣꯟꯊꯤꯒ ꯑꯃꯨꯛ ꯄꯤꯖꯔꯗꯤ ꯃꯁꯝꯒꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯀꯗꯧꯅꯤ ꯌꯥꯝ ꯉꯝꯃꯅꯤ ꯏꯆꯦ ꯑꯌꯤꯡꯕꯤꯗꯣ ꯃꯤꯡꯗꯅꯤ ꯏꯪꯂꯤꯕ ꯃꯤꯍꯨꯜꯒꯗꯤ ꯄꯨꯔꯥ ꯍꯦꯡ ꯆꯥꯕꯤꯅꯤ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯑꯌꯤꯡꯕꯤ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯌꯧꯔꯛꯄꯗꯗꯤ ꯃꯥꯂꯪꯕꯗꯤ ꯍꯟꯈꯤꯔꯝꯃꯤ ꯊꯕꯥ ꯅꯪꯅ ꯍꯧꯖꯤꯛ ꯎꯅꯔꯤꯕ ꯅꯨꯄꯥꯗꯣ ꯀꯩ ꯃꯃꯤꯡ ꯀꯧꯏ ꯈꯪꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯏꯆꯦ ꯅꯪꯅ ꯍꯧꯖꯤꯛ ꯎꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯒ ꯀꯣꯏꯅꯕ ꯅꯨꯄꯥꯅꯤꯅꯦ ꯇꯥꯅꯤꯡꯗꯦꯗ ꯑꯩꯒ ꯀꯣꯏꯅꯗꯅ ꯑꯩꯒ ꯎꯅꯔꯝꯂꯤꯕ ꯅꯨꯄꯥꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯅꯤꯌꯦ ꯏꯆꯦꯒ ꯎꯅꯔꯗꯤ ꯑꯩꯅ ꯎꯅꯔꯤꯁꯤꯒꯤ ꯃꯍꯨꯠꯇ ꯏꯆꯦꯒ ꯑꯣꯏꯅ ꯎꯅꯔꯣꯏꯗ꯭ꯔꯣ ꯃꯥꯅꯤꯅꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅꯅꯦ ꯑꯩ ꯀꯣꯏꯅ ꯅꯪ ꯑꯃꯨꯛ ꯀꯣꯏꯔꯤꯕ ꯈꯪꯂꯕ꯭ꯔꯥ ꯑꯩꯗꯤ ꯏꯆꯦꯒꯤ ꯋꯥꯁꯦ ꯊꯥꯖꯕ ꯉꯝꯗꯦ ꯅꯨꯄꯥ ꯐꯪꯗꯗꯅ ꯑꯩꯒ ꯎꯅꯔꯤꯕ ꯅꯨꯄꯥꯗꯨ ꯄꯥꯝꯕꯒꯤ ꯍꯥꯏꯖꯤꯟꯅꯕ ꯌꯥꯝ ꯃꯥꯜꯂꯤ ꯉꯔꯥꯡꯒꯤ ꯉꯈꯥ ꯃꯥꯒꯨꯝꯕꯅ ꯅꯪꯒꯨꯝꯕꯅ ꯀꯣꯏꯕ ꯅꯨꯄꯥꯕꯨ ꯑꯩꯅ ꯄꯥꯝꯒꯗ꯭ꯔꯣ ꯍꯥ ꯅꯪꯅ ꯍꯧꯖꯤꯛ ꯎꯅꯔꯤꯕꯗꯨꯗꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯦ ꯏꯆꯦ ꯅꯨꯄꯥ ꯀꯣꯏꯕꯗꯤ ꯐꯪꯗ꯭ꯔꯒ ꯁ꯭ꯋꯥꯏꯗ ꯃꯤꯅ ꯀꯣꯏꯕ ꯅꯨꯄꯥ ꯊꯨꯒꯥꯏꯕ ꯂꯥꯛꯄꯤꯔꯤꯔꯣ ꯍꯦꯉꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯃꯤꯅ ꯉꯥꯡꯂꯤꯁꯦ ꯍꯦꯛ ꯀꯩ ꯂꯩꯒꯦꯗꯤ ꯈꯟꯗꯦꯅꯦ ꯅꯪ ꯅꯁꯝꯗꯨ ꯐꯣꯏꯗꯠꯂꯨꯔꯣ ꯅꯁꯝꯗꯨ ꯐꯣꯏꯗꯠꯂꯨꯔꯕ ꯅꯪ ꯐꯣꯏꯔꯣ ꯂꯥꯛꯑꯣꯅꯦ ꯁꯦ ꯅꯪꯅ ꯑꯩꯒꯤ ꯁꯝ ꯐꯣꯏꯔꯒ ꯑꯩꯅ ꯖꯒꯣꯏ ꯁꯥ ꯂꯩꯒꯗ꯭ꯔꯣ ꯑꯌꯣ ꯋꯥ ꯐꯥꯎ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯒ ꯐꯣꯏꯔꯩꯅꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯌꯤꯡꯕꯤꯅ ꯑꯉꯥꯡ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯈꯨꯠ ꯀꯥꯜꯂꯛꯇꯅ ꯅꯈꯨꯠꯇꯣ ꯊꯨꯗꯦꯛꯀꯦ ꯅꯪ ꯈꯪꯕ꯭ꯔꯥꯗꯣ ꯑꯌꯣ ꯈꯨꯠꯁꯤ ꯇꯦꯛꯄ ꯇꯥꯔꯦ ꯍꯤꯡꯆꯥꯕꯤ ꯅꯌꯨꯝ ꯄꯥꯟ ꯈꯪꯗꯕꯤ ꯅꯪꯒꯤꯗꯨꯒꯤ ꯅꯔꯝ ꯆꯠꯇꯨꯅ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯒ ꯅꯋꯥ ꯅꯥꯏꯕ ꯈꯪꯗꯕ ꯑꯣꯏꯔꯝꯅꯤ ꯅꯪ ꯑꯗꯨꯒꯤꯅꯦ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯤꯗꯣ ꯃꯥꯟꯕꯤꯅ ꯏꯆꯦ ꯈꯠꯅꯒꯅꯨꯁꯦ ꯅꯈꯣꯏꯅ ꯈꯠꯅꯕꯒꯤ ꯃꯍꯨꯠꯇ ꯑꯁꯦꯡꯕꯗꯣ ꯈꯪꯗꯣꯛꯄꯅ ꯐꯠꯇ꯭ꯔꯣ ꯇꯣꯝꯕꯤꯅ ꯑꯁꯦꯡꯕ ꯅꯨꯄꯥ ꯃꯥꯅ ꯏꯆꯦꯒ ꯊꯕꯥꯒꯗ ꯁꯥꯟꯅꯔꯒ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅꯤꯅ ꯑꯄꯪꯕꯗꯧꯅ ꯅꯨꯄꯥ ꯃꯃꯤꯠ ꯌꯥꯝꯕ ꯃꯕꯨꯛꯆꯦꯜ ꯂꯦꯞꯇꯕ ꯃꯥꯒꯤꯗꯃꯛꯇ ꯈꯠꯅꯩꯅꯤꯅꯦ ꯑꯌꯤꯡꯕꯤꯅ ꯆꯨꯝꯃꯤꯅꯦ ꯅꯈꯣꯏꯅꯤꯅ ꯍꯥꯏꯗꯣ ꯊꯕꯥ ꯅꯪ ꯃꯈꯣꯏꯅꯤꯅ ꯍꯥꯏꯁꯦ ꯀꯩ ꯈꯜꯂꯤ ꯑꯌꯣ ꯈꯨꯠ ꯂꯩꯊꯩꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣ ꯑꯗꯨꯒꯅꯦ ꯑꯩ ꯈꯨꯝꯒꯦ ꯑꯌꯣ ꯅꯥꯕꯗ ꯁꯤꯔꯦꯗ ꯍꯩꯃꯥ ꯍꯣꯏ ꯊꯥꯗꯣꯛꯑꯦ ꯏꯆꯦ ꯑꯌꯤꯡꯕꯤ ꯅꯪ ꯅꯌꯥꯡ ꯀꯪꯉꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯀꯜꯂꯤꯀꯣ ꯑꯗꯣ ꯑꯩꯁꯨ ꯃꯈꯣꯏꯅꯤꯅ ꯍꯥꯏꯁꯤꯅ ꯆꯨꯝꯃꯦꯅ ꯈꯜꯂꯤ ꯅꯣꯡꯃ ꯃꯈꯣꯏ ꯈꯨꯜꯗ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪꯗꯤ ꯊꯤꯗꯣꯛꯂꯨꯕꯅ ꯐꯔꯅꯤ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯆꯨꯝꯂꯝꯂꯕ ꯏꯆꯦ ꯊꯧꯔꯤ ꯍꯜꯂꯒ ꯍꯥꯠꯁꯦ ꯃꯥ ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯟꯕ ꯃꯤꯐꯠꯇꯗꯣ ꯑꯌꯤꯡꯕꯤꯅ ꯁꯨꯃꯥꯏꯅ ꯉꯁꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯋꯥꯈꯜ ꯇꯥꯟꯅꯔꯝꯃꯗꯤ ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯅꯥꯔꯝꯃꯣꯏꯗꯣ ꯑꯩꯁꯨ ꯆꯔꯥ ꯍꯧꯔꯤꯕ ꯁꯝ ꯈꯔꯁꯦ ꯑꯃꯠꯇ ꯀꯦꯟꯖꯔꯝꯃꯣꯏꯗꯕ ꯁꯣꯝꯗꯅ ꯃꯥꯂꯪꯕ ꯁꯅꯥꯇꯣꯝꯕꯤꯒ ꯎꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯥ ꯃꯥꯂꯪꯕ ꯏꯔꯨ ꯂꯨꯖꯔꯒ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ ꯈꯨꯃꯤꯠꯀꯥꯗꯣ ꯅꯨꯔꯥꯒꯤ ꯅꯨꯔꯥ ꯉꯥꯛꯇ ꯇꯨꯀꯠꯆꯩ ꯍꯦꯛ ꯑꯣꯏꯕ ꯂꯩꯁꯥꯕꯤꯅꯤ ꯃꯃꯤꯠꯁꯦ ꯆꯐꯨꯃꯨꯛ ꯍꯦꯛ ꯂꯥꯎꯊꯣꯛꯑꯒ ꯂꯣꯏ ꯎꯅꯤꯁꯦ ꯃꯥꯏꯁꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯋꯥꯔꯤꯗꯨ ꯁꯥꯎ ꯃꯤꯒꯤ ꯈꯨꯅꯤꯡ ꯈꯨꯋꯥꯏ ꯌꯦꯡꯗ꯭ꯔꯁꯨ ꯑꯩꯅ ꯈꯨꯃꯤꯠ ꯅꯨꯔꯥ ꯊꯥꯡꯉꯤꯁꯦ ꯊꯕꯛ ꯀꯟꯕꯒꯤ ꯈꯨꯗꯝꯅꯤ ꯀꯃꯥꯏꯅ ꯈꯨꯅꯤꯡꯗꯣ ꯃꯦꯔꯥꯊꯥꯗ ꯁꯥꯠꯄ ꯁꯅꯥꯔꯩ ꯑꯊꯣꯟꯕꯗꯧꯅ ꯀꯥꯏꯔꯤꯕꯗꯨꯁꯨ ꯊꯕꯛ ꯐꯕꯒꯤꯅꯤ ꯍꯥꯏꯗꯣꯏꯔꯣ ꯅꯥꯀꯣꯛꯀꯥꯗꯨꯅ ꯂꯨꯄꯧꯒꯤ ꯂꯨꯄꯧ ꯉꯥꯛꯇ ꯇꯨꯀꯠꯆꯩꯌꯦ ꯄꯥꯈꯪꯅꯤ ꯀꯥꯏꯅ ꯁꯅꯥꯇꯣꯝꯕꯤ ꯑꯩ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯀꯩꯅꯣ ꯅꯪꯅ ꯑꯩꯒꯤ ꯑꯃꯣꯠ ꯑꯀꯥꯏꯗ ꯁꯨꯝ ꯌꯦꯡꯉ ꯂꯩꯔꯤꯕꯁꯤꯕꯣ ꯌꯦꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯄꯗꯕꯨ ꯑꯗꯨꯃꯥꯏꯅ ꯀꯅꯥ ꯂꯥꯛꯅꯒꯦ ꯍꯥꯏꯕꯅꯤꯗ ꯊꯕꯛ ꯐꯕ ꯅꯨꯄꯥꯅ ꯑꯩꯁꯦ ꯅꯪ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏ ꯐꯪꯖꯗꯣꯏꯁꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯕꯒ ꯐꯪꯖꯗꯣꯏꯁꯦ ꯑꯩꯁꯦ ꯅꯪ ꯍꯥꯏꯕꯛꯇꯣ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯈꯪꯉꯣ ꯌꯥꯝ ꯁꯥꯠꯂꯅꯤꯕ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯑꯃꯅꯦ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯩꯕꯗꯣ ꯑꯗꯨꯅ ꯑꯩꯁꯦ ꯅꯪꯒ ꯀꯣꯏꯅꯕꯗ ꯉꯥꯡꯕꯗ ꯅꯪꯁꯦ ꯅꯈꯣꯏ ꯈꯨꯜ ꯑꯗꯨꯗ ꯁꯨꯅꯤꯡꯗꯕꯗ ꯃꯀꯣꯛ ꯑꯣꯏ ꯍꯥꯏꯌꯦ ꯀꯔꯤ ꯅꯪꯒꯤ ꯅꯗꯣꯝꯆꯥ ꯆꯤꯟꯗꯨꯝꯕꯤ ꯌꯥꯡꯒꯪꯕꯤꯗꯣ ꯕꯦꯝꯃ ꯃꯆꯤꯟ ꯇꯨꯝꯕ ꯃꯤꯁꯦ
ꯃꯁꯤꯅ ꯈ꯭ꯋꯥꯏ ꯊꯤ ꯍꯥꯏꯁꯦ ꯆꯨꯝꯗꯤ ꯆꯨꯝꯕ ꯖꯥꯠꯅꯤ ꯃꯥꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯗꯅ ꯅꯪꯒ ꯀꯥꯏꯅꯅꯕ ꯁꯤꯗ ꯑꯣꯏꯔꯝꯅꯤ ꯁꯣꯏꯗ꯭ꯔꯦ ꯅꯪꯗꯤ ꯌꯥꯝ ꯐꯕꯅꯤꯅ ꯑꯁ ꯁꯅꯥꯇꯣꯝꯕꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯆꯤꯟꯗꯨꯗꯒꯤ ꯑꯏꯪꯕ ꯋꯥꯍꯩ ꯑꯃꯇ ꯊꯣꯛꯂꯛꯇꯦ ꯃꯩꯕꯨꯟ ꯉꯥꯛꯇ ꯀꯥꯝꯊꯣꯔꯛꯑꯦꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩꯗꯣ ꯇꯥꯅꯤꯡꯉꯗꯤ ꯅꯨꯡꯁꯤꯅꯅꯕ ꯊꯕꯛ ꯈꯔꯁꯨ ꯇꯧ ꯇꯥꯃꯂꯪꯕ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯊꯪ ꯎꯅꯕꯗꯗꯤ ꯅꯁꯥꯗꯣ ꯈꯔ ꯅꯥꯟꯅ ꯂꯥꯛꯎꯀꯣ ꯉꯔꯥꯡ ꯉꯥ ꯐꯥꯔꯨꯕꯩꯅꯤ ꯈꯣꯡ ꯈꯨꯠꯁꯦ ꯁꯦꯡꯅ ꯍꯥꯝꯗꯕꯩꯅꯤ ꯀꯩꯗꯧꯔꯒꯦ ꯃꯊꯪꯗꯣ ꯀꯣꯛ ꯍꯥꯝꯃꯒ ꯂꯣꯏꯔꯦ ꯑꯗꯣ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯕ ꯅꯨꯡꯁꯤꯕꯩ ꯅꯠꯇ꯭ꯔꯣ ꯃꯣꯠꯈ꯭ꯔꯕ ꯅꯪꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯍꯧꯖꯤꯛ ꯀꯦꯔꯒ ꯂꯥꯛꯑꯒ ꯐꯝꯃꯤꯁꯦ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯗ ꯄꯨꯟꯁꯤꯗ ꯅꯪ ꯅꯠꯇꯕ ꯀꯅꯥꯝꯇ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯪ ꯈꯛꯇꯅꯦ ꯑꯩꯒꯤꯗꯤ ꯑꯌꯤꯡꯕꯤꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯅꯥ ꯍꯥ ꯑꯌꯤꯡꯕꯤ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ ꯊꯕꯥꯅ ꯑꯩꯁꯨ ꯌꯥꯎꯖꯔꯛꯂꯤꯌꯦ ꯊꯋꯥꯏꯒꯤ ꯃꯕꯨꯡꯉꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯁꯅꯥꯇꯣꯝꯕꯤ ꯑꯩꯉꯣꯟꯗ ꯈꯨꯖꯤꯟ ꯑꯃꯨꯛ ꯁꯤꯜꯍꯧꯗꯅ ꯍꯥ ꯈꯨꯖꯤꯟꯗꯨꯅ ꯑꯃꯨꯛꯇ ꯁꯤꯜꯂꯣꯕ ꯇꯥꯃꯂꯪꯕ ꯉꯥꯎꯁꯤꯟꯅꯅꯨ ꯅꯨꯄꯤ ꯑꯅꯤꯁꯤ ꯀꯅꯥꯅꯣ ꯍꯥ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯪꯉꯤꯁꯦ ꯁꯠ ꯈꯨꯝꯃꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯀꯌꯥꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏꯍꯦ ꯅꯪ ꯊꯕꯥꯅ ꯈꯨꯝꯃꯨꯅꯤ ꯅꯨꯄꯥ ꯅꯆꯤꯟꯗꯣ ꯈꯨꯝꯃꯣ ꯅꯨꯄꯤꯁꯤꯅ ꯍꯪꯂꯤꯕꯁꯦ ꯇꯧꯁꯤꯟꯅꯔꯒ ꯂꯩꯒꯅꯨ ꯑꯩꯕꯨ ꯆꯦꯜꯍꯧꯕꯅ ꯐꯒꯗꯣꯏꯔꯅꯦ ꯇꯧꯔꯤꯁꯤꯕꯨ ꯍꯥ ꯑꯩ ꯆꯦꯜꯂꯒꯦꯗ ꯑꯌꯤꯡꯕꯤꯅ ꯍꯩ ꯆꯦꯡꯒꯦꯒ ꯇꯧꯏꯅꯦ ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯗ꯭ꯔꯤ ꯃꯈꯩꯅꯦ ꯆꯦꯟꯈꯤꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯌꯥꯔꯣꯏꯕ ꯉꯁꯤꯗꯤ ꯁꯅꯥꯇꯣꯝꯕꯤꯅ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯅꯨꯄꯤ ꯑꯅꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯑꯅꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯑꯌꯤꯡꯕꯤꯅ ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯣ ꯃꯥꯅ ꯈꯨꯝꯕ ꯉꯝꯂꯔꯣꯏ ꯑꯩ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯃꯥꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯀꯣꯏꯕꯤꯕ ꯈꯨꯜ ꯑꯃꯠꯇꯗꯒꯤ ꯑꯗꯨꯒꯤ ꯃꯥꯁꯦ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯕꯨ ꯁꯥꯟꯅꯕꯒꯤ ꯍꯥꯠꯇꯣꯛꯎꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯁꯅꯥꯇꯣꯝꯕꯤꯅ ꯀꯔꯤ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯅꯝꯊꯥꯛ ꯇꯧꯕ ꯃꯃꯥꯏꯁꯤꯗ ꯀꯤꯟꯁꯤꯅ ꯍꯦꯛ ꯊꯤꯟꯒꯗꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯌꯣ ꯀꯩꯅꯣ ꯏꯁꯤꯡꯂꯣ ꯅꯥꯇꯣꯟꯗꯩ ꯇꯥꯔꯤꯁꯤꯅ ꯁꯤꯗꯤ ꯏꯅꯤꯅꯦ ꯑꯌꯣ ꯑꯌꯤꯡꯕꯤꯅ ꯑꯗꯨꯗꯤ ꯑꯩꯅ ꯃꯔꯥꯏꯕꯛꯁꯤꯗ ꯌꯥꯅ ꯆꯤꯛꯀꯦ ꯃꯥꯂꯪꯕꯅ ꯀꯩꯅꯣꯅꯦ ꯅꯥꯏꯌꯦ ꯆꯨꯝꯅ ꯐꯨꯕꯅꯤ ꯃꯤ ꯂꯥꯏꯕꯛꯇꯨꯕꯨ ꯀꯅꯥꯅ ꯌꯥꯅ ꯆꯤꯛꯅꯒꯦ ꯑꯌꯣ ꯊꯥꯗꯣꯛꯑꯣꯅꯦ ꯑꯌꯤꯡꯕꯤꯅ ꯑꯣꯒꯤ ꯇꯧꯏ ꯀꯩꯅꯣ ꯃꯔꯥꯏꯕꯛꯁꯤꯕꯨ ꯊꯨꯝꯌꯥꯛꯄꯗꯧ ꯇꯧꯏꯁꯤꯕꯨ ꯃꯔꯥꯏꯕꯛꯁꯦ ꯊꯨꯝꯌꯥꯛꯄꯗꯧ ꯇꯧꯋꯦ ꯊꯕꯥꯅ ꯑꯗꯨꯗꯤ ꯑꯩꯅ ꯃꯀꯣꯛꯁꯤꯗ ꯈꯨꯇꯨꯝꯅꯦꯛꯇ ꯆꯨꯝꯈꯠꯂꯒ ꯊꯤꯜꯂꯒꯦ ꯑꯌꯣ ꯀꯣꯛꯇꯩ ꯇꯧꯔꯛꯀꯅꯨꯍꯦ ꯀꯔꯤꯅꯣ ꯑꯩ ꯉꯥꯎꯔꯒ ꯅꯣꯏ ꯁꯤꯡꯕꯤꯒꯤꯔꯣ ꯀꯔꯤ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯍꯤꯡꯆꯥꯕꯤ ꯉꯥꯛꯇ ꯆꯞ ꯃꯥꯟꯅꯩꯅꯦ ꯑꯩꯕꯨ ꯍꯥꯏꯔꯤꯉꯩꯁꯤꯗ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯃꯥꯂꯪꯕꯕꯨ ꯌꯥꯝ ꯊꯤꯅ ꯐꯨꯊꯔꯝꯃꯤ ꯑꯗꯨꯒ ꯃꯥꯂꯪꯕ ꯁꯦꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯆꯥꯎꯊꯣꯏꯅ ꯏꯄꯥꯒꯤ ꯃꯥꯂꯪꯕ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯍꯥ ꯀꯅꯥꯅ ꯀꯩꯗꯧꯔꯒꯦ ꯕꯥꯕꯥ ꯑꯩ ꯆꯤꯝꯕꯥꯜꯁꯦ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯌꯥꯗ꯭ꯔꯦ ꯍꯩꯃꯥ ꯏ ꯉꯥꯛꯇ ꯀꯅꯥꯅ ꯐꯨꯕꯤꯔꯛꯑꯦ ꯍꯥ ꯀꯅꯥꯗ ꯀꯔꯤ ꯂꯨꯗꯕ ꯂꯤꯆꯠ ꯆꯠꯂꯨꯔꯒꯦ ꯅꯪꯕꯣ ꯏꯃꯥ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯅꯨꯄꯤ ꯑꯍꯨꯝꯈꯛ ꯀꯣꯏꯖꯔꯨꯕꯅꯤ ꯉꯁꯤꯗꯤ ꯄꯨꯂꯞ ꯐꯥꯡꯖꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯐꯨꯔꯝꯃꯤꯕꯅꯤ ꯏꯔꯥ ꯃꯥꯂꯪꯕꯩꯕꯨ ꯅꯨꯄꯤꯅꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯝꯃꯒ ꯅꯪ ꯅꯃꯥꯏꯗꯨ ꯄꯨꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯅꯤꯅꯦ ꯄꯤꯁꯛꯅ ꯏꯆꯥꯅ ꯅꯨꯄꯤ ꯈꯔ ꯈꯛ ꯀꯣꯏꯖꯔꯨꯕꯕꯣ ꯍꯥ ꯅꯨꯄꯤꯁꯤꯡꯗꯨꯅ ꯐꯨꯕꯤꯔꯝꯃꯕ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯍꯥꯠꯇꯪꯒ ꯍꯥꯠꯇꯣꯔꯝꯃꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯗꯕ ꯏꯃꯥ ꯅꯪꯁꯦ ꯑꯩꯕꯨ ꯄꯣꯛꯂꯤꯕ ꯏꯃꯥꯅꯤꯀꯣ ꯅꯆꯥꯁꯤꯅ ꯁꯣꯏꯁꯦ ꯀꯩꯅꯣꯗꯤ ꯍꯥꯏꯗ꯭ꯔꯒ ꯍꯥꯠꯇꯣꯔꯝꯃꯗꯤ ꯐꯅꯤ ꯀꯥꯏꯅ ꯏꯃꯥ ꯅꯪ ꯍꯟꯅꯨꯔꯣ ꯅꯨꯡꯉꯥꯏꯅꯤꯕꯅ ꯏꯆꯥ ꯑꯣꯏꯕꯩꯅꯦ ꯑꯩꯅ ꯍꯥꯠꯇꯣꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤ ꯐꯒꯅꯤ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯁꯤ ꯅꯪꯁꯦ ꯋꯥ ꯌꯥꯝ ꯆꯤꯜꯂꯦꯕ ꯏꯃꯥ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯅꯪ ꯍꯟꯅꯨꯔꯛꯈꯤꯅꯤꯗꯅ ꯅꯪ ꯍꯟꯅꯨꯔꯛꯈꯤꯅꯦꯕ ꯅꯪ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯔꯣ ꯍꯥ ꯅꯄꯥ ꯑꯩꯈꯣꯏꯅꯤꯗꯤ ꯈꯔ ꯂꯩꯔꯒ ꯆꯠꯈ꯭ꯔꯅꯤ ꯀꯥꯏꯗꯅꯣꯃ
ꯅꯪꯅ ꯑꯇꯣꯝꯇ ꯂꯩꯖꯍꯧꯔꯣ ꯌꯨꯝꯁꯤꯗ ꯆꯥꯎꯊꯣꯏꯅ ꯑꯦ ꯀꯗꯥꯏ ꯆꯠꯇꯣꯏꯕ ꯑꯩꯈꯣꯏꯗꯤ ꯆꯠꯀꯦꯁꯨ ꯅꯪ ꯆꯠꯆꯈꯣꯅꯤ ꯑꯩꯈꯣꯏꯅꯤꯗꯤ ꯑꯍꯜꯁꯨ ꯅꯪꯅ ꯈꯔ ꯍꯦꯟꯅ ꯑꯣꯏ ꯑꯗꯨꯅ ꯑꯩꯗꯤ ꯏꯆꯥ ꯃꯥꯂꯪꯕꯒꯤ ꯃꯃꯥ ꯑꯅꯧꯕ ꯑꯃ ꯑꯣꯏꯅ ꯊꯤꯍꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯔꯤ ꯃꯄꯥ ꯅꯪ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯁ ꯍꯅꯨꯕ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯅꯇꯨ ꯑꯃꯃꯨꯛ ꯊꯤꯅꯤꯡꯕꯒꯤ ꯋꯥꯒ ꯉꯥꯡꯗꯣꯏꯕ ꯍꯥ ꯅꯆꯥꯅꯨꯄꯥꯁꯦ ꯃꯄꯥ ꯂꯧꯕꯅꯅꯤꯅꯦ ꯅꯨꯄꯤ ꯃꯌꯥꯝꯅ ꯐꯨꯗꯠꯄꯤꯔꯛꯂꯤꯕꯁꯤꯗꯤ ꯀꯔꯤ ꯃꯃꯥ ꯑꯇꯩ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ ꯅꯆꯥꯅꯨꯄꯥ ꯁꯨꯡꯌꯝ ꯆꯥꯗꯕꯁꯤꯕꯨ ꯑꯩ ꯂꯧꯋꯦ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯗꯤ ꯅꯪ ꯍꯥꯏꯃꯜꯂꯤꯀꯣ ꯀꯔꯤꯒꯤ ꯍꯥꯏꯃꯟꯕ ꯍꯥ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯅꯨꯕ ꯅꯪꯅ ꯅꯆꯥꯒꯤ ꯅꯃꯥꯡꯗ ꯉꯥꯡꯂꯤꯕ ꯋꯥꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦꯕ ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯈ꯭ꯔꯦ ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯒꯤ ꯃꯔꯛꯁꯤꯗ ꯍꯦꯛ ꯂꯩꯕ ꯅꯨꯄꯤ ꯑꯃꯇꯅꯦ ꯃꯆꯤꯟ ꯀꯟꯗꯕ ꯂꯩꯔꯣꯏꯌꯦ ꯈꯪꯂꯕ꯭ꯔꯥ ꯅꯋꯣꯡꯗꯨꯅꯅꯦ ꯅꯋꯣꯡꯗꯨꯅ ꯅꯔꯝꯆꯠꯁꯤꯡꯗꯨꯅ ꯏꯃꯥ ꯑꯗꯨ ꯅꯠꯇꯕ ꯑꯝꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯣ ꯑꯣ ꯉꯥꯡꯕ ꯇꯥꯅꯤꯡꯗ꯭ꯔꯗꯤꯅꯦ ꯆꯪꯈ꯭ꯔꯣ ꯅꯪꯒꯤ ꯀꯥꯗ ꯅꯁꯛꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯆꯪ ꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯦꯕ ꯅꯁꯛꯇꯣ ꯅꯃꯥꯏꯗꯨꯗꯅꯦ ꯑꯣꯠꯁꯤꯟꯅꯤꯡꯉꯦ ꯕꯥꯕꯥ ꯏꯃꯥꯁꯦ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗꯅꯦ ꯈꯥꯏꯅꯈ꯭ꯔꯣꯕ ꯑꯝꯇ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯈꯨꯠꯇꯅꯦ ꯊꯋꯥꯏ ꯊꯥꯈꯤꯕꯁꯨ ꯌꯥꯏ ꯀꯤꯕꯨ ꯀꯤꯔꯦꯗꯀꯣ ꯍꯩ ꯆꯟꯗꯥꯟ ꯅꯪ ꯅꯃꯥꯏꯒꯁꯦ ꯍꯥꯠꯄ ꯉꯝꯒꯗꯧꯔꯤꯅꯤ ꯅꯪ ꯍꯥ ꯅꯃꯥꯏꯁꯦ ꯍꯥꯠꯄ ꯉꯝꯒꯗꯧꯔꯤꯑꯕ ꯅꯪ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯥꯂꯪꯕꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯃꯥ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯃꯥꯒꯤ ꯂꯝꯆꯠ ꯑꯗꯨ ꯈꯪꯕꯗꯒꯤ ꯀꯅꯥꯝꯇꯅ ꯌꯥꯕꯤꯔꯛꯂꯝꯗꯦ ꯃꯔꯝꯗꯨꯅ ꯃꯈꯣꯏ ꯈꯨꯜꯗꯒꯤ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯄꯤ ꯊꯣꯏꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯥꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯊꯣꯏꯕꯤꯅ ꯇꯥ ꯃꯥꯂꯪꯕ ꯅꯪꯁꯤ ꯄꯨꯛꯆꯦꯜꯗꯤ ꯌꯥꯝ ꯆꯥꯎꯏꯀꯣ ꯀꯅꯥꯝꯇꯅ ꯄꯥꯝꯕꯤꯗꯕꯤ ꯃꯧꯍꯜꯂꯛꯄꯤꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯦ ꯑꯩꯁꯨ ꯐꯪꯗꯗꯅ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯅꯪ ꯀꯣꯏꯔꯤꯅꯤ ꯍꯥꯏꯕꯁꯦ ꯅꯪꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦꯅꯦ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ ꯅꯪ ꯇꯥꯏꯌꯦ ꯑꯩꯗꯤ ꯌꯥꯝ ꯐꯕꯅꯤꯅ ꯅꯪꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩꯌꯦ ꯑꯁ ꯇꯥ ꯃꯥꯂꯪꯕꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕꯤꯁꯤꯡꯁꯦ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯒ ꯑꯃꯨꯛ ꯅꯨꯡꯁꯤꯒꯦ ꯍꯥꯏꯔꯛꯇꯅꯅꯦ ꯍꯥꯏꯔꯣꯏꯗ ꯑꯗꯨꯗꯤ ꯑꯩꯕꯨ ꯑꯉꯥꯎꯕꯗꯧꯅ ꯑꯩꯗꯤ ꯑꯉꯥꯎꯕ ꯃꯥꯟꯕ ꯂꯩꯁꯥꯕꯤ ꯀꯣꯏꯗ꯭ꯔꯗꯅ ꯃꯧ ꯑꯩ ꯀꯣꯏꯕꯁꯤꯗ ꯍꯥ ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯝ ꯋꯥꯔꯤꯅꯤꯗ ꯐꯥꯒꯤ ꯇꯧꯕ ꯑꯗꯨ ꯊꯣꯏꯕꯤ ꯅꯪ ꯀꯩ ꯃꯔꯝꯒꯤꯅꯣ ꯅꯪꯒꯤ ꯅꯨꯄꯥ ꯈꯥꯏꯅꯔꯤꯕꯣ ꯑꯗꯨꯕꯨ ꯇꯥ ꯃꯥꯂꯪꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯗ ꯑꯩꯅ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯃꯥꯗꯣ ꯃꯈꯧꯔꯤ ꯃꯦꯠꯂꯨꯕꯗꯒꯤ ꯑꯩꯁꯦ ꯃꯥꯅ ꯇꯥꯟꯊꯣꯔꯛꯏꯅꯤ ꯑꯦ ꯌꯥꯝ ꯀꯤꯌꯦ ꯑꯗꯨꯗꯤ ꯅꯪꯁꯦ ꯑꯁ ꯅꯨꯃꯤꯠꯇꯨꯗ ꯃꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯔꯛꯄꯗꯒꯤ ꯑꯩ ꯋꯥꯈꯜ ꯑꯗꯨꯝ ꯇꯥꯔꯦꯗ ꯑꯗꯨꯅ ꯅꯈꯣꯏ ꯏꯃꯥꯗꯗꯤ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯁꯦꯡꯕꯒꯤ ꯇꯧꯔꯣꯏꯗ꯭ꯔꯣ ꯑꯩꯕꯨ ꯑꯃ ꯑꯣꯏꯅ ꯌꯦꯡꯍꯧꯕꯅ ꯐꯗꯣꯏ ꯖꯥꯠꯂꯅꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯐꯪꯗꯕꯁꯤꯗ ꯂꯨꯗꯧꯔꯤꯗ ꯇꯧꯔꯤꯁꯤꯗꯤ ꯑꯁꯦꯡꯕꯅꯤ ꯇꯥ ꯃꯥꯂꯪꯕ ꯑꯩ ꯇꯧꯔꯣꯏ ꯀꯩꯗꯧꯔꯒꯦ ꯇꯥ ꯃꯥꯂꯪꯕꯅ ꯊꯥꯖꯗ꯭ꯔꯒ ꯑꯩ ꯋꯥꯁꯛꯎꯔꯣ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯏꯕꯤꯅ ꯂꯩꯍꯧ ꯌꯥꯗꯗꯨꯅ ꯃꯥꯂꯪꯕꯒꯤ ꯃꯇꯨꯡ ꯅꯝꯗꯨꯅ ꯏꯜꯂꯛꯂꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯃꯄꯥ ꯅꯆꯥꯅꯨꯄꯥꯅ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯃꯧꯍꯜꯂꯛꯄꯤ ꯊꯣꯏꯕꯤꯗꯣ ꯄꯨꯔꯒ ꯂꯥꯛꯑꯦꯕ ꯑꯩꯅ ꯁꯤꯖꯈ꯭ꯔꯒꯦꯗ ꯑꯩꯗ ꯈꯔꯤꯗꯅ ꯃꯥ ꯌꯨꯝꯁꯤꯗ ꯅꯨꯄꯤꯗꯣ ꯄꯨꯔꯒ ꯆꯪꯉꯛꯁꯅꯣꯕ ꯑꯩꯅ ꯉꯛꯁꯝꯗꯣ ꯊꯥꯡꯒꯣꯟꯅ ꯂꯦꯟꯒꯦꯕ ꯃꯥ ꯊꯥꯡꯒꯣꯟ ꯑꯩꯁꯨ ꯑꯍꯤꯡꯁꯦ ꯌꯨꯝꯗ ꯂꯩꯇꯕꯅ ꯐꯗꯣꯏꯔꯅꯦ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯑꯩꯗꯤ ꯃꯥꯡꯉꯦꯗꯅ ꯃꯥꯡꯉꯦ ꯑꯩꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦꯕ ꯏꯆꯥꯅꯨꯄꯥ ꯃꯇꯣꯝꯇ ꯄꯣꯛꯄ ꯄꯥꯈꯪ ꯃꯥꯅ ꯃꯧ ꯄꯨꯔꯛꯂꯕ ꯑꯩ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯕꯁꯤꯗꯤ ꯂꯣꯏꯔꯦ ꯃꯃꯥ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯤꯅ ꯇꯥꯔꯒ ꯅꯆꯥꯅꯨꯄꯥꯗꯣ ꯁꯤꯕꯒ ꯃꯥꯜꯂꯅꯤ ꯅꯪꯕꯣ ꯃꯥꯟꯒꯦ ꯃꯥꯟꯁꯅꯨ ꯅꯁꯥ ꯃꯇꯣꯝꯇ ꯁꯤꯗ꯭ꯔꯕꯁꯨꯅꯦ ꯑꯩꯅ ꯍꯥꯠꯇꯣꯛꯇꯧꯔꯕꯅꯤ ꯃꯥ ꯍꯥꯠꯇꯧꯔꯕꯅꯦꯕ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯣꯛꯀꯗꯧꯔꯒꯦ ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯐꯅ ꯀꯞꯂꯕꯁꯨ ꯑꯃꯨꯛ ꯍꯜꯂꯛꯑꯣꯗꯤ ꯌꯥꯒꯗꯕ ꯅꯠꯇꯦꯗꯅ ꯑꯩꯅ ꯅꯍꯥꯟꯅ ꯃꯈꯣꯏ ꯃꯄꯥꯗ ꯑꯗꯨꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯆꯥꯅꯨꯄꯥꯁꯦ ꯉꯥꯡꯉꯨ ꯍꯥꯏꯗꯅ ꯅꯪꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯕꯅꯦꯕ ꯌꯥꯝ ꯐꯠꯇꯕ ꯍꯅꯨꯕꯅꯤ ꯅꯪꯃꯁꯨ ꯌꯥꯝ ꯐꯠꯇꯕ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯩꯁꯤꯕꯣ ꯅꯪꯒꯤ ꯑꯎ ꯑꯁꯤꯅ ꯉꯥꯡꯕꯗꯣ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦꯅꯦ ꯍꯣ ꯇꯥꯅꯤꯡꯗꯤꯌꯦ ꯑꯩꯉꯣꯟꯗ ꯋꯥꯒ ꯑꯝꯇ ꯉꯥꯡꯉꯛꯀ ꯇꯥꯅꯤꯡꯗꯦꯕ ꯑꯩ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯣꯏꯗ ꯁꯨꯛ ꯁꯥꯎꯅꯤꯡꯕꯁꯤꯕꯨ ꯀꯔꯤꯅꯣꯗ ꯑꯩ ꯊꯣꯡꯉꯣꯏꯗ ꯑꯩꯅꯗꯤ ꯏꯆꯥꯅꯨꯄꯥꯅ ꯏꯃꯧ ꯄꯨꯔꯛꯄꯒꯤ ꯉꯥ ꯊꯣꯡꯕ ꯆꯥꯅꯤ ꯈꯜꯂꯒ
ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯕ ꯏꯁꯤꯡ ꯈꯔ ꯇꯛꯁꯤꯜꯂꯒ ꯐꯃꯨꯡ ꯆꯪꯕꯅ ꯐꯗꯣꯏꯔ ꯑꯩꯕꯣ ꯍꯣꯏ ꯂꯩꯀꯥꯏ ꯃꯧꯅ ꯃꯋꯥ ꯅꯥꯏꯅꯔꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯂꯧꯗ꯭ꯔꯦ ꯃꯧ ꯑꯣꯏꯅ ꯂꯧꯅꯔꯦ ꯑꯩꯕꯨ ꯃꯁꯤꯕꯨꯅꯦ ꯑꯁ ꯅꯠꯇꯦ ꯃꯁꯤꯕꯨ ꯇꯥꯏꯕꯪ ꯀꯅꯥꯅ ꯆꯠꯅꯒꯦ ꯍꯥꯏꯕꯅꯦ ꯍꯩ ꯃꯃꯥ ꯅꯪ ꯉꯥꯎꯕ꯭ꯔꯥ ꯍꯥ ꯃꯥꯡꯒꯣꯜꯗꯨ ꯂꯦꯞꯇꯨꯅ ꯑꯉꯥꯎꯕꯤꯗꯨ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯣ ꯆꯪꯉꯨ ꯍꯥꯏꯕꯅꯤꯅꯦ ꯆꯤꯡꯉꯛꯀꯅꯨ ꯃꯄꯥ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯖꯥꯠꯅꯤꯀꯣ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯖꯥꯠꯅꯤ ꯑꯗꯣ ꯁꯥꯎꯒꯦ ꯍꯥꯏꯔꯁꯨ ꯏꯃꯨꯡꯗ ꯁꯥꯎꯔꯨ ꯂꯥꯛꯑꯣ ꯌꯥꯆꯪꯂꯛꯄꯁꯤꯗ ꯅꯪꯒꯤ ꯅꯈꯣꯟꯗꯣ ꯇꯥꯕꯗ ꯂꯩꯀꯥꯏꯒ ꯉꯥꯡꯒꯅꯦ ꯊꯦꯝꯅꯕ ꯌꯥꯗꯕ ꯇꯥꯔꯤ ꯀꯞꯄꯗ ꯃꯄꯥ ꯅꯪꯃꯁꯨꯅꯦ ꯅꯪꯕꯨꯁꯨ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ ꯉꯁꯤ ꯑꯩꯅ ꯉꯁꯤ ꯃꯤ ꯑꯅꯤꯈꯛ ꯍꯥꯠꯀꯦ ꯈꯜꯂꯤꯁꯤꯗꯅꯦ 3 ꯑꯃꯨꯛ ꯁꯨꯔꯛꯀꯅꯤ ꯑꯩ ꯅꯪꯕꯨꯗꯤ ꯍꯥꯠꯅꯤꯡꯗꯦ ꯏꯇꯣꯝꯇ ꯂꯩꯍꯧꯕ ꯇꯜꯂꯤ ꯑꯁꯨꯝꯅ ꯄꯤꯁꯛꯅ ꯐꯅ ꯁꯥꯎꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯊꯣꯏꯕꯤꯕꯨ ꯑꯗꯨꯃꯛ ꯃꯃꯧ ꯑꯣꯏꯕꯗ ꯇꯥꯔꯝꯃꯤ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯁꯨ ꯃꯧ ꯑꯃ ꯑꯣꯏꯕꯅꯤꯅ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯊꯤꯜꯂꯛꯂꯅꯨ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯊꯤꯟꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯎ ꯄꯥꯝꯂꯤꯕ ꯃꯥꯂꯪꯕꯗꯤ ꯃꯁꯥ ꯄꯥꯈꯪ ꯑꯣꯏꯖꯔꯕꯁꯨ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯃꯥꯒꯤ ꯂꯤꯆꯠꯇ ꯌꯥꯕꯤꯗꯕꯗꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ